ngasi aingona thoiba thodokse ai khaktagi nate ai gi loikhra matungda kanada atopda loi tholokpa yabana yabagi mongda leiriba mamdi ekhoi sida yum mai chaga lanjena duna laiba khoise chingong singya dai ngak ne yamana chingong singya da lehoriba khoi gi lau yumham singdo kukina loina mai thabi khrabane mai thagre hadna ma khoina akhoi gi mahom da lam leite yumham leite haraga de khoi chilo yara daraba aduna akhoi moina haiba kese akhoi sunga yaningde akhoi gi moina proof pi haraga su akhoi da akhoi gi mafam da leibagi akhoi gi yumham lehauri dagi akhoi gi pata hingon pata sarkar da gasna thega hingon pata lejari bani voter leiri adagi aadhaar leiri pan ka leiri ration ka leiri loi akhoi da proof loi lejari haba akhoi gi sigi hingon je ipu gi hatak dagi mathang leira bani kuira ngasi ngarang gi wanate kuira bai ipu hatak de leira bane ba aduna akhoi leibiri ba manipur da leiriba CSO club sangstan maida pai bi sangstan na miyang changbi duna aingon da laiba case mayam matung damuk thorok dana ba mateng pangmi ba press ki kano da press mi tawra haida bane government ki makai da haide ai moina thare ba ai gi lam yum hingo leite hai sai sunga yaning de ai gi government gi hingon computerized tor ba pata loi lejari ai gi pura bi mundle lejari ya sunga yaning de inkai to yo hai gare